MP election mayada lauramba sing karai Chatkhro Parliament Manipur ki issue da focus tawdriba karigino Parliament laudriba karigino haina Chief Minister Nongthomba Bilin haikre Senapati ki Naga taba mafam singdagi Kuki sing Chatkhro afafata tholaglabadi daita lauroi haina Senapati Student Association na khangankre nakala maromda Kuki sing ki safety amadi security concern yenglaga Senapati district ta leiba Kuki sing mafam adu thadoknaba Kuki student organization Sadar Hills na khangalakre Senapati district leriba Kuki Furuki miyosing amadi Kuki students sing Senapati thadoknaba amadi education marketing medical gamadi lenaba thabak sing matam kharagi oina Senapati district chattanaba Kuki student organization Sadar Hills na thadorokpa serol amana khangalakre serol sina makha tarduna hai Kuki volunteer sing na Senapati district student association SDSA ge executive member amabu furakhi haba thodok aduga mari lenana kotu amadi NPO na nakalani gi marakta wari sana kibadu positive oiba result phangkhidabana Manipur Naga Senapati district amadi the Kuki kang with district anigi marakta understanding ama leitre phawwa Kuki singi safety amadi security concern gi yenglaga khongthang asi lokalapani haina serol da palle ningsingba yabadi hawkibu namit kharani asida Kuki Puruk miyoi singna Naga isil naw singi mathakta phu saibagi thabak tatana sathaduna lakhibani Manipur pumba total shutdown laokhre khungak pataruk pu condition amata yaudana thadokadabani haiduna hayeng tang kun ga tarek ki numidang pung taruk tagi tang kun ga nipan gi numidang pung taruk phawba Manipur pumba total shutdown tawragani haina JC gi maikai miyam da khanghalagli Kerala da thiba khangdan leidiba mairembam thoithoibi masana mahak se le haina message tharaki haina mapuroiba mairembam amarjina phongdorakle Kerala da leiduna private company amada thabak tawduna leibi mairembam thoithoibi mapuroiba mairembam amarjit mafam khangdana mangkiba sibu phangnana ba honabada miyamna sumateng pangbiu haina thoithoibi gi mapuroiba mairembam amarjina pawmi singka unabada phongdokre mahana makha tarduna hai thoithoibi masana mahak se le haina message tharaglamki hairi adumoina ma haujuk phawba langlalangjin amata khangdana leidiba mahaki nupi asi thibinaba moirang police amde Kerala police da missing report ama register tawkre haina su mahana makha tana phongdokre bosem gi employees singi khongjang handoktragadi akan ba thabak lokolagani haina minister Basanta Kumar na phongdokre board of secondary education Manipur bosem gi chairman Akham Joy Kumar sendokpagi wafam amata leite SSLC exam matam chana pangthona ba honaringai gi tanja sida lengaki tolop charaga thabak tawriba singna kanglon thugaiba thengnaragadi makhoi gi mathakta akan ba thabak lokotkani haina education minister Thonojam Basanta Kumar na awmi singa phongdokre DIPR gi conference hall da awmi singa unabada minister na hai bosem gi chairman oina habliba Akham Joy Kumar matik chaba candidate amani haidona lenga kasina khanbane masigi matang da bosem gi staff singna khongjang changsileba se mahairoi singa sagi yenglaga lepiro lakada basahida pangthokadaba SSLC exam matam chana pangthoknaba honabada mateng pangbiyo haidona khongjang changsileba singa unaduna haikeba laikre masida thausadadana rule gi wamra thabak chathaduna leiba singda disciplinary action lokhatpada lana lobiganu so haike